ꯀꯛꯆꯤꯡ ꯖꯤꯂꯥꯗꯁꯨ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯐꯖꯅ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯃꯩꯐꯨꯗ ꯃꯩꯇꯥꯟ ꯍꯥꯞꯇꯨꯅ ꯃꯩ ꯍꯧꯒꯠꯄ, ꯁꯤꯡꯃꯩ ꯊꯥꯕ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯤꯇꯔꯅꯆꯤꯡꯕꯗ ꯃꯩ ꯌꯥꯏꯕꯁꯤ ꯅꯣꯡꯃꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯔꯨꯇꯤꯟ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯔꯝꯅ ꯃꯤ ꯑꯌꯥꯝꯕ ꯃꯌꯨꯝꯗꯒꯤ ꯏꯍꯦꯟ ꯍꯦꯟꯗꯣꯛꯅꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯁꯨ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯃꯤꯠꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11ꯒꯤ ꯃꯇꯨꯡꯗꯇ ꯎꯕ ꯐꯪꯏ꯫ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯤꯗ ꯑꯏꯪꯕ ꯆꯩꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯪꯂꯤꯕꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗꯅ ꯈꯔ ꯍꯦꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯍꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯤꯕ ꯏꯃꯨꯡꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯕ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯂꯧ ꯂꯣꯛꯄ, ꯂꯧ ꯌꯩꯕ ꯑꯁꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯍꯧꯗꯨꯅ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯃꯌꯥꯏ ꯐꯥꯎꯕ ꯖꯤꯂꯥ ꯑꯁꯤꯗ ꯆꯠꯊꯈꯤ꯫ ꯅꯣꯡ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯝꯖꯤꯟꯈꯤꯕ ꯄꯥꯠꯀ ꯅꯛꯅꯅ ꯂꯩꯕ ꯂꯧꯐꯝꯁꯤꯡꯗꯤ ꯂꯧ ꯄꯥꯟꯕ ꯉꯝꯗꯕꯅ ꯂꯧꯃꯤꯁꯤꯡꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯏꯊꯩ ꯂꯧꯈꯣꯡ ꯅꯤꯡꯊꯤꯅ ꯂꯩꯕ ꯂꯧꯐꯝꯁꯤꯡꯒꯤ ꯂꯧꯃꯤꯁꯤꯡ ꯂꯧꯗꯒꯤ ꯀꯥꯔꯛꯄ ꯐꯧꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯀꯣꯠ ꯀꯩꯅꯆꯤꯡꯕꯗ ꯐꯧ ꯅꯤꯡꯊꯤꯅ ꯄꯩꯁꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯉꯟꯇꯥꯅ ꯐꯧ ꯂꯣꯛꯈ꯭ꯔꯕ ꯂꯧꯕꯨꯛꯁꯤꯡꯗ ꯍꯨꯟꯈꯤꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯍꯧꯖꯤꯛꯇꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯍꯧꯔꯦ, ꯌꯦꯡꯕꯁꯨ ꯐꯖꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯥꯔꯚꯦꯁꯟ ꯀꯛꯆꯤꯡ ꯊꯧꯕꯥꯜ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯑꯞꯂꯤꯃꯦꯟ ꯁꯣꯁꯥꯏꯇꯤ ꯀꯛꯆꯤꯡꯒ ꯈꯨꯠꯁꯝꯅꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯀꯝ ꯔꯕꯤ ꯀ꯭ꯔꯣꯞ ꯁꯤꯠ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯥꯏꯁꯪꯕꯝ ꯄꯔꯦꯡꯗ ꯂꯩꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯦꯡꯈꯣꯝ ꯅꯤꯂꯆꯟꯗ꯭ꯔ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯧꯃꯤ 54ꯗ ꯅꯤꯡꯊꯝꯊꯥꯒꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯗꯤꯁꯦꯝꯕꯔ 9ꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯔ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯥꯔꯚꯦꯁꯟ ꯀꯛꯆꯤꯡ ꯊꯧꯕꯥꯜ ꯑꯃꯗꯤ ꯑꯅꯧꯕ ꯃꯪꯒꯜ ꯐꯥꯔꯃꯔꯁ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ ꯀꯛꯆꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯂꯧꯃꯤꯁꯤꯡꯗ ꯅꯤꯡꯊꯝ ꯃꯔꯨ ꯃꯔꯥꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯌꯥꯡꯂꯝ ꯔꯥꯃꯦꯁꯣꯔꯒꯤ ꯀꯛꯆꯤꯡ ꯃꯈꯥꯂꯧꯗ ꯂꯩꯕ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯀꯛꯆꯤꯡ ꯑꯦꯔꯤꯌꯥꯒꯤ ꯈꯟꯒꯠꯂꯕ ꯂꯧꯃꯤꯁꯤꯡꯗ ꯑꯃꯦꯔꯤꯀꯥꯟ ꯄꯤ, ꯀꯣꯕꯤꯂꯩ, ꯀꯣꯕꯤ ꯐꯨꯜ, ꯀꯣꯕꯤ ꯃꯔꯨ ꯀꯥꯕꯤ ꯑꯃꯗꯤ ꯇꯤꯜꯍꯧꯅꯆꯤꯡꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯔꯨ ꯃꯔꯥꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯑꯣꯖꯥ ꯃꯥꯏꯕꯝ ꯅꯕꯀꯦꯁꯣꯔ ꯑꯃꯗꯤ ꯄꯨꯈ꯭ꯔꯝꯕꯝ ꯀꯨꯟꯖꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯔꯝꯗꯝ ꯈꯨꯖꯩ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜꯒꯤ ꯂꯨꯞ ꯀꯌꯥꯒꯤ ꯑꯆꯪꯕ ꯊꯧꯃꯤꯁꯨ ꯑꯣꯏꯔꯝꯕ, ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯗ ꯁꯛꯅꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯏꯕ, ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯐꯣꯔ ꯂꯤꯇꯔꯦꯆꯔ ꯐꯪꯈ꯭ꯔꯕ ꯍꯤꯌꯥꯡꯂꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯅꯕꯀꯦꯁꯣꯔ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯏꯕꯁꯤꯡꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯆꯥꯆꯅꯨ ꯀꯛꯆꯤꯡꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯝ ꯅꯕꯀꯦꯁꯣꯔ ꯀꯨꯝꯖꯥ 2003ꯗ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯑꯩꯁꯦ ꯑꯗꯣꯝꯒꯤꯅꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤ꯫ ꯀꯨꯝꯖꯥ 2012ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯩꯔꯤ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯐꯣꯔ ꯂꯤꯇꯔꯦꯆꯔ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯑꯅꯤꯁꯨꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯑꯣꯖꯥ, ꯏꯗꯨꯀꯦꯁꯅꯤꯁꯠ ꯑꯃꯗꯤ ꯑꯏꯕ ꯄꯨꯈ꯭ꯔꯝꯕꯝ ꯀꯨꯟꯖꯣꯅ ꯂꯩꯈꯤꯗꯕꯗ ꯁꯥꯍꯤꯇ꯭ꯌ ꯁꯦꯕꯥ ꯁꯃꯤꯇꯤ ꯀꯛꯆꯤꯡ ꯑꯃꯗꯤ ꯃꯆꯥꯆꯅꯨ ꯀꯛꯆꯤꯡꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯖꯥ ꯄꯨꯈ꯭ꯔꯝꯕꯝ ꯀꯨꯟꯖꯣꯅ ꯍꯤꯡꯂꯤꯉꯩꯗ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯈꯔꯗꯪ ꯄꯟꯖꯔꯕꯗ ꯏꯄꯥꯝ ꯈꯝꯕꯤ ꯃꯩꯍꯧꯔꯦ, ꯏꯗꯨ ꯅꯤꯡꯊꯧ ꯃꯩꯀꯜꯂꯣ, ꯑꯃꯦꯔꯤꯀꯥꯒꯤ ꯄꯨꯟꯁꯤ ꯂꯝꯀꯣꯏ ꯋꯥꯔꯤ, ꯃꯤꯆꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ, ꯍꯦꯟꯖꯨ ꯅꯍꯥ, ꯗ ꯒꯣꯗꯦꯁ ꯑꯣꯐ ꯗꯥꯎꯟ ꯄꯣꯏꯇ꯭ꯔꯤ, ꯔꯥꯅꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯒ꯭ꯂꯥꯁ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡꯅ ꯁꯤꯟꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯅꯨꯄꯤ ꯂꯥꯟ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯀꯛꯆꯤꯡ ꯆꯨꯝꯅꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯔꯤꯇꯥꯌꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯄꯨꯈ꯭ꯔꯤꯕꯝ ꯔꯘꯨꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯗꯥꯏꯠ ꯀꯛꯆꯤꯡꯒꯤ ꯔꯤꯇꯥꯌꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯥꯎꯔꯦꯝ ꯕꯤꯔꯃꯪꯒꯣꯜꯅ ꯆꯤꯐ ꯒꯦꯁꯠ, ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯈ꯭ꯔꯝꯕꯝ ꯅꯤꯃꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ, ꯔꯤꯇꯥꯌꯔ ꯂꯦꯛꯆꯔꯔ ꯅꯣꯡꯃꯥꯏꯊꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯆꯦꯛ ꯁꯨꯕ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯒꯤ ꯀꯩꯔꯛ ꯄꯟꯆꯥꯌꯠ ꯒꯔ ꯃꯃꯥꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯩꯔꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯃꯗꯤ ꯀꯩꯔꯛ ꯌꯨꯅꯥꯏꯇꯦꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯨꯗꯥ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯀꯩꯔꯛ ꯌꯋꯥꯕꯨꯡ ꯀꯩꯊꯦꯜ ꯁꯪꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯜ ꯀꯛꯆꯤꯡ ꯀ꯭ꯂꯕꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯀꯛꯆꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 14ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯅꯤ ꯂꯛꯁꯃꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯗ꯭ꯔꯁꯠ ꯀꯨꯃꯥꯔꯅ ꯋꯥꯕꯒꯥꯏ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯄꯨ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯛꯂꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯗꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯖ ꯃꯅꯤꯄꯨꯔꯗ ꯅꯧꯍꯧꯅꯅ ꯏꯪ ꯇꯞꯄ, ꯃꯔꯥ ꯆꯦꯠꯄ, ꯇꯪꯗꯨ ꯂꯩꯇꯥꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ꯫